ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯇꯝ ꯁꯥꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯥꯡ ꯅꯥꯏꯅ ꯋꯥꯔꯤ ꯇꯥꯍꯟꯖꯕ ꯉꯝꯖꯈꯤꯗ꯭ꯔꯦ. ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯖꯔꯒ ꯏꯊꯣꯛꯆꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕ ꯃꯇꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯥꯔꯒ ꯆꯠꯄꯤꯈꯤꯅꯨ. ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯔꯒ ꯃꯁꯤꯅ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯄꯨꯁꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯄꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯆꯗꯦ. ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯍꯥꯞꯆꯕꯅꯤ. ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯦꯝꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ. ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯦ. ꯏꯆꯥ 3 ꯂꯩꯖꯔꯦ. ꯏꯆꯥ ꯅꯨꯄꯥ 2 ꯑꯃꯒ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯤ ꯑꯃꯒꯅꯤ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯥꯅꯤꯟ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ. ꯃꯍꯥꯛꯒ ꯑꯩꯒꯁꯦ ꯈꯪꯅꯕ ꯊꯥ 3 ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯏꯕꯥꯅꯤ ꯀꯥꯡ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯏꯕ ꯆꯠꯈꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯦ ꯌꯨꯝꯗꯒꯤ ꯈꯔ ꯊꯦꯡꯅꯒ ꯊꯣꯛꯂꯛꯄꯒ ꯅꯨꯃꯤꯠꯁꯤꯁꯨ ꯀꯥꯡ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯊꯣꯛꯑꯦ. ꯑꯩꯒꯤ ꯏꯆꯦꯅꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯑꯦ. ꯊꯦꯡꯉꯦ, ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ. ꯕꯕꯥꯅ ꯅꯪ ꯁꯣꯝꯗ ꯆꯩ ꯄꯥꯏꯔꯒ ꯉꯥꯏꯔꯒ ꯂꯩꯔꯦꯅ ꯍꯥꯏꯔꯛꯈꯤ. ꯁꯦꯡꯅ ꯑꯩꯁꯦ ꯕꯕꯥꯗꯤ ꯌꯥꯝꯅ ꯀꯤ. ꯏꯃꯥꯕꯨꯗꯤ ꯏꯃꯥꯟꯅꯕꯤꯗꯧꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯕꯒ ꯊꯥꯅꯤꯟꯅ ꯆꯦꯟꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯒ ꯅꯨꯃꯤꯠꯁꯦ ꯑꯩ ꯑꯗꯨꯃꯛ ꯊꯥꯅꯤꯟꯗ ꯆꯦꯟꯈꯤ. ꯕꯕꯥꯗꯤ ꯑꯩꯅ ꯆꯦꯟꯈꯤꯕꯗꯣ ꯃꯍꯩ ꯃꯄꯨꯡ ꯐꯥꯗꯅ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ. ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯏꯟꯊꯣꯔꯛꯈꯤ. ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯕ ꯇꯥꯈꯤ. ꯃꯇꯝ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕ, ꯗꯥ ꯊꯥꯅꯤꯟꯕꯨ ꯅꯨꯡꯁꯤꯔꯨꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ. ꯑꯩ ꯅꯨꯄꯥꯔꯣꯝꯗ ꯍꯣꯡꯉꯦ. ꯑꯗꯨꯕꯨ ꯈꯔ ꯂꯩꯕꯒ ꯑꯗꯨꯃꯛ ꯀꯨꯏꯗꯅ ꯏꯃꯥꯅ ꯑꯩꯕꯨ ꯂꯧꯈꯠꯄꯤꯔꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ. ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯀꯞꯁꯨ ꯀꯞꯈꯤ. ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯊꯨꯅ ꯂꯧꯈꯠꯄꯤꯔꯦ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦ. ꯑꯗꯨꯕꯨ ꯃꯌꯥꯝ ꯗꯥ ꯊꯥꯅꯤꯟꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯦꯛ ꯌꯥꯎꯈꯤꯕ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈꯤ. ꯃꯥ ꯍꯥꯟꯅꯁꯨ ꯌꯨꯗꯤ ꯑꯗꯨꯃꯛ ꯊꯛꯑꯦ. ꯑꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯌꯥꯎꯈꯤꯕ ꯃꯇꯝꯗꯒꯤ ꯗꯥ ꯊꯥꯅꯤꯟꯁꯦ ꯆꯥꯡ ꯅꯥꯏꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯂꯛꯈꯤ. ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯔꯛꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯥꯁꯦ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ. ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯩ. ꯑꯗꯨꯕꯨ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗꯦ. ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯥꯏꯔꯣ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ. ꯑꯩꯒꯤ ꯋꯥꯈꯟꯗꯅ ꯑꯩꯅ ꯁꯥꯎꯔꯒ ꯉꯥꯡꯗꯕꯗꯣ ꯃꯗꯨꯗ ꯃꯥ ꯃꯁꯥ ꯃꯊꯟꯇ ꯈꯟꯊꯔꯒ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯅ ꯇꯧꯔꯛꯈꯤ. ꯃꯇꯝ ꯑꯁꯦ ꯃꯥ ꯌꯨ ꯅꯨꯡꯇꯤꯒꯤ ꯊꯛꯑꯁꯨ ꯑꯩꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯑꯣꯠꯄꯗꯤ ꯇꯧꯗꯦ. ꯑꯩꯅ ꯊꯛꯇꯅꯕ ꯍꯥꯏꯔꯁꯨ ꯊꯕꯛ ꯋꯥꯕꯒꯤ ꯆꯥꯕ ꯌꯥꯅꯕ ꯊꯛꯄꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯥꯏꯈꯤꯗꯕꯅꯤ. ꯃꯍꯥꯛ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯏꯕꯥꯅꯤ ꯌꯥꯝ ꯆꯝꯅ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤꯁꯦ ꯀꯔꯣꯝꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯃꯍꯥꯛꯀꯤ ꯋꯥꯈꯟꯕꯨ ꯀꯔꯝꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯋꯥꯈꯟꯁꯦ ꯈꯟꯐꯝ ꯈꯪꯗꯦ. ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯃꯤꯔꯣꯟꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯣꯜꯂꯛꯈꯤꯕ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯦ. ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯪꯁꯦ ꯑꯇꯩ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦ. ꯃꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯥꯛꯑꯦ. ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯅꯪ ꯊꯤꯕ ꯌꯥꯏ. ꯅꯨꯄꯥꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩ. ꯑꯩꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯗꯤ ꯅꯪ ꯀꯃꯥꯏꯅ ꯍꯤꯡꯗꯧꯔꯤꯒꯦ? ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯉꯛꯄꯅꯤ. ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯨꯡꯅꯩ ꯅꯩꯔꯒ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯈꯤ. ꯑꯃꯨꯛꯇ ꯍꯥꯏꯗꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ. ꯑꯩꯅ ꯍꯥꯏꯈꯤ, ꯀꯩꯅꯣ ꯗꯥ ꯊꯥꯅꯤꯟ, ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯥꯁꯨ ꯂꯦꯞꯄꯤ. ꯏꯁꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯕꯨꯡꯉꯣ ꯃꯤꯔꯣꯟꯈꯤꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯑꯁꯨꯝꯅ ꯋꯥꯗꯦ.
ꯑꯩꯁꯨ ꯀꯩꯝ ꯇꯧꯗꯕꯗꯤ ꯅꯠꯇꯦꯗꯅ ꯍꯧꯒꯠꯂꯛꯄꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯏꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯅꯪꯅꯅꯕ ꯂꯥꯡꯉꯤ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯏꯅꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯏꯪꯈꯣꯜ ꯁꯨꯕ ꯌꯥꯎꯔꯤ ꯀꯩꯅꯣ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ ꯍꯥꯟꯅ ꯀꯣꯟ ꯁꯥꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯥꯎꯄꯤꯔꯨꯕꯒꯤ ꯈꯔ ꯄꯣꯊꯥꯕꯒꯤ ꯋꯥꯅꯤ ꯃꯤ ꯄꯛꯁꯜꯂꯒ ꯉꯥꯡꯉꯩꯁꯦ ꯀꯔꯤ ꯑꯃꯨꯛ ꯑꯣꯛꯅꯔꯨꯔꯒꯦ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯈꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯕ ꯃꯇꯝꯗ ꯑꯩ ꯄꯨꯡꯉ ꯉꯛꯈꯤ ꯏꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯈꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯅꯆꯤꯟꯗꯣ ꯍꯪꯀꯠꯅ ꯈꯨꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ꯭ꯔꯣ ꯑꯩꯁꯦ ꯅꯌꯨꯝꯗ ꯆꯠꯂꯛꯄ ꯁꯥꯗꯥꯔꯣꯟꯗꯣ ꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯔꯒꯅ ꯅꯌꯨꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯣ ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯅꯪꯁꯦ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯑꯩꯉꯣꯟꯗ ꯅꯪ ꯅꯁꯛꯇꯣ ꯌꯥꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯕꯤꯔꯛꯑꯅꯣ ꯅꯪ ꯂꯧꯔꯨꯗꯅ ꯄꯨꯟꯁꯤꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯩ ꯃꯉꯣꯟꯗ ꯇꯤꯡꯉꯛꯅ ꯌꯦꯡꯗꯨꯅ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯈꯤ ꯃꯍꯥꯛ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯆꯩꯕ ꯌꯥꯕ ꯆꯩꯔꯝꯂꯒ ꯁꯥꯎꯕ ꯌꯥꯕ ꯁꯥꯎꯔꯝꯂꯒ ꯐꯠ ꯂꯥꯎꯅ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯏꯅꯦꯝꯄꯣꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯇꯧꯅꯤꯌꯦ ꯅꯨꯄꯥꯒ ꯃꯥꯟꯅꯗꯅ ꯅꯆꯤꯟꯗꯣ ꯀꯜꯂꯨꯔꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯝꯂꯒ ꯏꯅꯦꯝꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯖꯜꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯏꯅꯦꯝꯕꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯩ ꯈꯪꯍꯧꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯈꯤ ꯏꯁꯥꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗꯦ ꯏꯁꯥ ꯄꯨꯝꯕ ꯐꯨꯡꯒꯠꯂꯛꯈꯤ ꯑꯩꯕꯨ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗꯅꯤ ꯑꯩꯅ ꯇꯠꯇꯅ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯖꯔꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯗꯥ ꯊꯥꯅꯤꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯑꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯦ ꯑꯩꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯥ ꯄꯥꯏꯔꯛꯈꯤꯗꯦ ꯑꯩ ꯅꯨꯃꯤꯠꯇꯣ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯖꯔꯝꯕ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯒꯨꯝꯁꯤꯔ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯔꯒ ꯌꯨꯝꯗ ꯆꯪꯂꯛꯈꯤ ꯃꯁꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯑꯩꯉꯣꯟꯗꯁꯨ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯁꯝꯅꯗꯦ ꯃꯥꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯏꯅ ꯉꯥꯡꯕꯁꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪ ꯂꯧꯕꯒꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗꯅ ꯃꯍꯥꯛꯅ ꯏꯁꯤ ꯁꯤꯅ ꯇꯥꯗꯨꯅ ꯇꯨꯝꯂꯒ ꯂꯩꯕ ꯃꯥꯏꯊꯣꯡꯗꯣ ꯎꯕ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯈꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯃꯥꯅ ꯑꯩꯕꯨ ꯊꯥꯖꯍꯟꯈꯤꯕ ꯋꯥꯍꯩꯁꯤꯡ ꯏꯐꯝꯗ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯅꯤꯁꯤꯗ ꯇꯠꯇꯅ ꯇꯥꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯇꯧꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯈꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯣ ꯎꯕ ꯃꯇꯝꯗ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯍꯟꯈꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯍꯥꯏꯅ ꯑꯩ ꯅꯨꯃꯤꯠꯇꯣ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯗꯥ ꯊꯥꯅꯤꯟꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯩꯉꯣꯟꯗ ꯎꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯥꯏꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯨꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯩꯅ ꯈꯟꯈꯤ ꯏꯆꯥꯅꯨꯄꯥ 2 ꯁꯨꯔꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯎꯖꯕ ꯃꯇꯝꯗꯒꯤ ꯗꯥ ꯊꯥꯅꯤꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯩꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯡꯕ ꯍꯧꯔꯛꯈꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯃꯁꯤꯅ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯑꯩꯁꯨ ꯏ ꯅꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯥ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯃꯔꯛꯇ ꯄꯨꯜꯂꯒ ꯍꯧꯁꯤ ꯁꯥꯟꯅꯕ ꯅꯨꯄꯤ ꯈꯔꯒ ꯑꯗꯨꯝ ꯅꯣꯛꯈꯦꯗꯅ ꯂꯩꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯃꯇꯝꯅꯒ ꯐꯠꯇꯕꯒ ꯇꯥꯍꯩꯗꯕ ꯄꯥꯎ ꯀꯌꯥ ꯑꯃꯁꯨ ꯇꯥꯕꯒ ꯃꯥꯁꯨ ꯑꯗꯨꯝꯅ ꯇꯧꯔꯕ꯭ꯔꯥ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯟꯈꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯋꯥꯈꯜ ꯂꯩꯔꯛꯈꯤꯗꯦ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕꯇꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯩ ꯂꯥꯏꯃꯟ ꯑꯣꯏꯈꯤ
ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯅ ꯇꯥꯅꯤꯡꯗꯕ ꯑꯩꯕꯨ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯎꯠꯂꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒ ꯌꯥꯝ ꯊꯤꯅ ꯈꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯥꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯑꯩꯕꯨ ꯁꯥꯊꯤꯅ ꯐꯨꯈꯤ꯫ ꯑꯩ ꯐꯨꯕ ꯃꯇꯝꯗ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯗ ꯄꯥꯟꯕꯗꯒꯤ ꯑꯉꯥꯡꯁꯤꯁꯨ ꯀꯞꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯦ ꯁꯤꯟꯅꯔꯛꯈꯤ, ꯈꯠꯅꯕꯗꯣ ꯈꯥꯝꯗꯣꯛꯈꯤ꯫ ꯏꯅꯦꯝꯕꯣꯛꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯁꯤꯜꯂꯛꯈꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯁꯥꯖꯠꯁꯤꯡꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯟꯈꯤ꯫ ꯑꯩꯕꯨ ꯆꯤꯟ ꯀꯟꯕꯤ, ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯏꯇꯠ ꯇꯠꯇꯅ ꯆꯩꯕ ꯉꯥꯡꯕ, ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒ ꯈꯠꯅꯈꯤꯕꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅꯗꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯧ ꯅꯍꯥ ꯈꯔ ꯄꯨꯜꯂꯒ ꯌꯨꯝꯊꯣꯡꯕ ꯄꯨꯁꯤꯜꯂꯒ ꯍꯧꯁꯤ ꯁꯥꯟꯅꯔꯛꯈꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯅꯍꯥꯁꯤꯡꯗꯨꯒ ꯅꯣꯛ ꯈꯦꯠꯇꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯑꯩ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯑꯉꯥꯡꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯉꯥꯏꯍꯥꯛꯐꯥꯎ ꯊꯝꯕ ꯌꯥꯗꯦ, ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯒ꯭ꯌꯥꯁꯁꯨ ꯂꯣꯏꯁꯤꯟꯈꯤꯕꯒ ꯁꯤꯡꯗ ꯆꯥꯛꯁꯦ ꯊꯣꯡꯗꯣꯏꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯒ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯃꯥ ꯈꯪꯁꯤꯟꯅꯗꯅ ꯀꯔꯦꯝꯅꯔꯝꯃꯒ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯈꯜꯂꯤ, ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯒꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯒꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯅꯨꯃꯤꯠꯁꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯑꯉꯥꯡꯅꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕꯒ ꯆꯥꯛꯀ ꯊꯣꯡꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯁꯤꯁꯨ ꯃꯩ ꯁꯥꯒꯠꯂꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯏꯗꯣꯝꯆꯥ ꯑꯃ ꯂꯥꯛꯑꯦ, ꯏꯃꯥ ꯍꯪꯕ꯫ ꯑꯩꯒꯤ ꯃꯅꯥꯛꯇꯁꯨ ꯏꯗꯣꯝꯆꯥꯁꯦ ꯑꯗꯨꯝ ꯆꯪꯉꯛꯑꯦ꯫ ꯏꯗꯣꯝꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯕꯥꯅꯤ ꯈꯠꯅꯕꯒꯤ ꯃꯑꯣꯡꯁꯦ ꯈꯪꯗꯕ ꯂꯩꯀꯥꯏꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯗꯣꯝꯆꯥ ꯑꯁꯤꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯗꯥ ꯊꯥꯅꯤꯟꯗ ꯑꯗꯨꯝ ꯉꯥꯡꯉꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯏꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ, "ꯂꯦꯝꯕꯤ, ꯑꯉꯥꯡꯗꯨꯕꯨ ꯄꯪꯀꯞꯇ ꯀꯞꯄꯤꯗꯨꯕꯨ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯂꯥꯏꯑꯣꯡ ꯇꯤꯡꯉꯣꯞꯄꯒ ꯌꯥꯎꯕ ꯖꯥꯠꯂꯅꯦ? ꯀꯗꯥꯏ ꯏꯗꯣꯝꯆꯥ ꯄꯥꯝꯕꯤꯒꯦ, ꯅꯪ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯖꯔꯣ." "ꯅꯠꯇꯦ, ꯊꯥꯅꯤꯟꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ? ꯑꯉꯥꯡꯁꯤꯁꯨ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇ ꯂꯧꯊꯣꯛꯄ ꯌꯥꯏ꯫ ꯑꯕꯨꯡꯉꯣꯅ ꯀꯗꯥꯏꯗ ꯆꯠꯈꯤꯕ?" "ꯏꯗꯣꯝꯆꯥ, ꯑꯕꯨꯡꯉꯣꯗꯣ ꯁꯥꯟꯅꯕ ꯆꯠꯂꯝꯅꯤ꯫ ꯗꯥ ꯊꯥꯅꯤꯟꯗꯤ ꯑꯗꯨꯒꯤ ꯀꯣꯛꯀ ꯆꯪꯕ ꯅꯠꯇ꯭ꯔꯦ꯫ ꯃꯥꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ꯫ ꯀꯔꯥꯏ, ꯑꯉꯥꯡꯗꯣ ꯑꯩ ꯄꯥꯝꯕꯤꯒꯦꯁꯦ, ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯣ, ꯑꯩ ꯉꯥꯏꯍꯥꯛ ꯄꯥꯝꯕꯤꯒꯦ." ꯑꯩꯁꯨ, "ꯐꯔꯦ ꯏꯗꯣꯝꯆꯥ, ꯃꯥꯅꯒ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯄꯅꯦ, ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯏꯗꯣꯝꯆꯥꯅ ꯉꯥꯏꯍꯥꯛ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯍꯧꯒꯦ, ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ." ꯑꯩ ꯏꯗꯣꯝꯆꯥꯗ ꯑꯉꯥꯡ ꯁꯤꯞꯄꯤ꯫ ꯏꯗꯣꯝꯆꯥꯅ ꯏꯆꯥꯅꯨꯄꯥꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ, "ꯂꯦꯝꯕꯤ, ꯑꯉꯥꯡꯁꯤꯗꯤ ꯀꯩꯅꯣ? ꯃꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯅꯪꯕꯣ, ꯃꯁꯥꯁꯤꯁꯨ ꯃꯌꯥꯎꯅ ꯁꯥꯒꯠꯂꯛꯑꯦ꯫ ꯅꯠꯇꯦ, ꯌꯥꯍꯪ ꯁꯤꯡꯕꯒ ꯊꯣꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯏꯔꯤꯁꯦ, ꯊꯥꯅꯤꯟ ꯀꯧꯔꯒꯅꯦ ꯗꯣꯛꯇꯔꯗ ꯑꯝꯇ ꯌꯦꯡꯊꯣꯛꯎꯆꯣ, ꯑꯩ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯒꯦ." ꯈꯪꯗꯦ ꯏꯗꯣꯝꯆꯥ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯦ, ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯦ ꯃꯥꯅ ꯇꯧꯔꯛꯏꯕꯁꯦ, ꯊꯝꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ, ꯃꯁꯥꯁꯤꯁꯨ ꯄꯨꯡ ꯃꯨꯁꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯩ ꯃꯥꯒ ꯉꯥꯏꯔꯔꯣꯏ, ꯑꯩ ꯏꯊꯟꯇ ꯆꯠꯂꯒꯦ, ꯑꯩ ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯃꯒꯦ꯫ "ꯍꯣꯏ, ꯂꯣꯏꯁꯤꯜꯂꯨꯁꯦ, ꯑꯉꯥꯡ ꯅꯥꯕꯁꯦ ꯋꯥꯕꯅꯤꯀꯣ." ꯑꯩ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯑꯔꯥꯞꯄ ꯒꯥꯔꯤ ꯑꯃ ꯐꯥꯔꯒ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯔꯒ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯏꯁꯥꯁꯦ ꯇꯔꯪ ꯑꯃꯗꯅꯤ꯫ ꯗꯥ ꯊꯥꯅꯤꯟꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯈꯤ꯫ ꯗꯣꯛꯇꯔꯅ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯆꯣꯟꯊꯔꯝꯃꯗꯤ ꯃꯁꯥꯁꯦ ꯌꯥꯡ ꯆꯤꯡꯉꯛꯀꯅꯤ, ꯉꯟꯅ ꯄꯨꯔꯛꯄꯁꯦ ꯐꯔꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯒ ꯏꯆꯥꯁꯤꯒ ꯋꯥꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯟꯗ ꯍꯧꯁꯤ ꯁꯥꯟꯅꯔꯝꯕꯒꯤ ꯆꯦ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯉꯥꯡꯁꯤ ꯇꯨꯝꯍꯜꯂꯒ ꯑꯩ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯅ ꯋꯥꯏ ꯇꯥꯁꯤꯟꯈꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯉꯥꯡꯕꯗꯣ ꯃꯥꯒ ꯍꯧꯁꯤ ꯁꯥꯟꯅꯕ ꯃꯧ ꯅꯍꯥ ꯑꯃꯅ ꯇꯥꯈ꯭ꯔꯕ ꯃꯥꯜꯂꯦ, ꯑꯩꯅꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫
नुमिसु तासिले आई नुमिसे साउनिंग हेमन खिबना साक चाद्रे ngasa ayuki egi sak saruto ma sajarani isa nupaso mabu hoide sare ena lae aidi saja siyare angang nage hingong tawbaga khalaga angang siga ai phamungda hippaga lei matamasida da thanin yamna sauna sangaga engon harake nangna pamda chatlula ona ai khuse paraga singaki aidi gyan ga tade kaidorage ekidorage na hange adubuma aina haibaga tade phamungdagi aibu singthanaba hotnai khangudana mana ingonda khupangna tharpa matamda pikliba isa sidasu banki angangse kapkhale aina angangse pamkhale kainuda aina noda kaidorage harga aina kapaga ngangubagi nangse aise usutro chalo angang kapaga taningdi harga ibu samparaga jingthoga ibu mapanda inthoraki adugo matuna thongdo nonsinkre ishanupa ahansu manungda kapaga lehore ishanupa atomase ma kapado ai theme ai saina ga kawkhre aduba ai numi asida aise sikrasira haina khanki ayamna kapki ima baba dada ning singlaga ayamna kapki khanki phare ngasige ahingsimadi ai mapana sida leege hayengde ai yumda chatlage haina wakhansida chapungna lepki adubuma kari khalabano khangde pungbaro khara helapa daida thong hangdoga thanamki aduba ai changdre nongalem daida ai ipamda chatlage khandana pikliba isasa pamlaga ai adumak tholae maithongda awaba nungaitaba punamak losilaga thamoi asidadi pena kaptuna ai lakhi khanki aina baba imada kari hairuni aina lakpase karigi naina khumuni masi khanma matamda ayamna wakhi aina ayuk ngana yumda lakpado uba matamda imadi dum khangaba male masa aigi maithong uba matamda imadi tumina lekhre baba na ingonda ibima nangbu kanaga lakke thanin yawpra hangpa matamda aigi ngasagi lotuna thamluba khangkatluba bise maningtamna chendarakhi ai hi launa kapki aigi matau aduda babasu tumina aduma lekhre iman angasi lauraga aibu manungda busile aingonda leiriba dakphamsing uba matamda makhoisu adum khange khatnaraga lakpane habase baba dada loina sauki sakki haina dada na hai adubu baba na khame moisida laaga chapsana ngangna se haina adubu angakpane makhoigi buksinse numi humni aini ipamda lerapase waham ta hairakide phone phau torakhide masidagi baba na sauduna maga igese walu sinarni haraki adubu mya haisabagi wani aini mahakbu thamu singna nungsi mangondagi amu isha anisina amu kehena nungsi ma kaina ba matamda isha anina kamai tawba masikhaluba matamda ayamna wakhi adubo numi aduda khangaudana da thanin inempoka nupi ani amaga aibula bulakhi ma lalena baba imada khorumki adubo babana aigi ayaba yawdradi buba yara habadagi da thanina aigi manakta saksila yumda chalase ai amuhana nangonda phuwa saiba tawara haiduna mapitana kapaga engonda harakhi ai sumabu thamusingna nungsiruba kobanina magi matung inaduna numituda lakhi adubo haisabagi wani hana dawnadi tawdre hairagasu maga egese ikoi koinai kaya kauna ngangnadre ai nungtigi amam angan khairiba korohande ipada aigi awaba nungaitaba khudima haisaki magi asawase phanbiyo haiduna nungtigi khoramjaki aina mabu njabadunara khangde ishanupise hek popu matamdagi magi fataba sajalise punama loina mangki aibuluna nusina taroki matamaduda aina kyada harauzakhiba mamangi mana aingonda otpanaiba kaya thokibasingdo khudak aduda loina kawki
ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯒꯤ ꯃꯔꯝꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯄꯗꯣ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅ ꯃꯣꯏꯅ ꯀꯔꯤ ꯍꯦꯟꯗꯅ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤ꯫ ꯃꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯉꯝꯃꯒꯅ ꯑꯗꯨꯝ ꯏꯟꯊꯣꯔꯛꯑꯣ, ꯑꯗꯨꯁꯨ ꯅꯠꯇꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯏꯇꯠ ꯇꯠꯇꯅ ꯃꯉꯣꯟꯗ ꯉꯥꯡꯕ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯐꯥꯎ ꯄꯤꯖꯔꯛꯈꯤꯕꯗꯣ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯖꯕꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯅꯍꯜꯂꯦꯅ ꯈꯜꯂꯒ ꯑꯩꯕꯨ ꯁꯥꯎꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯅꯥꯒꯤ ꯃꯔꯥꯅꯣ? ꯑꯩꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯏꯕꯨ ꯏꯟꯊꯣꯔꯛꯈꯤꯕ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯔꯥ ꯅꯠꯇ꯭ꯔꯒ ꯗꯥ ꯊꯥꯅꯤꯟ ꯑꯃꯗꯤ ꯑꯩꯒꯤ ꯏꯔꯥꯜꯂꯥ? ꯃꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯖꯅꯤꯡꯕꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫